Manipurna mapung phaba state oibagi yankhai manga suba thoram pangthokre. Constitution gi mamal khangna lamdam sida tangdu leitaba madi nungsi sanabagi mari hena session hanaba naha singna thodang lohning haina Governor A.K. Bhalana appeal tawkre. Amasung Advances in Multidisciplinary Sciences in Engineering Haibasida Numit Humni Sathagadaba International Conference in Fall the Pangthokre. Kurumzari ISTV News meeting Tabir Singbu Taram Noksari Mapung Oba Pau Pizari Manipur na mapung phaba state oibagi yankhai manga suba thoram Governor A.K. Bhalana sargyaduna pangthokre. Constitution ngaktuna lamdam sida tangdu leitaba nungsi sanabagi mari hena sesinanaba nahasingna honaningi haina Governor A.K. Bhalana appeal tawkre. Mapung oiba thoram Manipur lengang asinduna first MR gi parade ground pangthokhi. Thoram aduda Nipan suba Manipur Rifles ki commandant Mudhu Nimaina parade commander oiduna Manipur deploy toba paramilitary forcing state police amadi Manipur Rifles ki tongan ba contingent kuni thoina sarkyaba ceremonial parade governor na salami okhi. Thoramdu the MLA Singh, Chief Secretary Punit Kumar Goyal, DGP Rajib Singh, tongan ba security agency ki makok thongba official sing amasung civil amasung police ka official sing shu sarugyaki. Manipur ki governor na certificate of commendation Manipur government ki IT department amasung certificate of appreciation DC Jiribam Krishna Kumar, Hanagi DC Thobal Hana Kamai, DC Kaksing Rohit Anand, DC None Sarat Chandra Rojuda Kusinaki. Thoramduda Governor na Manipur gi yankhai manga suba Statehood Day gi thorum sida India gi Prime Minister Narendra Modi na miyamda yaipa paujal pirakli haibu wafam thamladuna Manipur na India da tinkhiba si democracy bu hena masak thokna amadi leibak bu hena mapangal kanba ohena ba mityeng da tinkibani haiki. Mapung phaba state ama oiraba matungda miyam gi hak amadi amatu oibagi lising da democracy bu hena wahan thok leiba punsi mahing amadi hingduna lakli lamdam sida ing tapa amadi amatu oibagi lising purakna na ba honabada mipum khuding magna thodang lomina ba sangi leibaga se bu hena phaba maikai da chingduna puge hairabadi naha singi thodang chawi Manipur na ngasi phawbada sana konaba amasung culture gi lamda purakliba mingchat sing sauthok jani ngai ni state sabu hena phaba thakta pukhanna ba honabada miyam punna saruk yamina si constitution gi value khangna lamdam sida tangdu leitaba amasung nungsi sanana leiminabagi mari asi hena session hananaba maruoina naha singna hona hningi haiki. Focused attention is being given to infrastructure development, healthcare, education, connectivity, livelihoods, and digital governance to ensure inclusive and balanced growth across all regions of the state. Peace and security remain essential for sustained progress. The coordinated efforts of the civil administration, state forces, central security forces, and community leaders continue to focus on maintaining law and order, fostering dialogue, and rebuilding trust. The government remains firmly committed to upholding constitutional values, the rule of law, and the dignity of every citizen. Honorable Prime Minister, in his message, while saluting sisters and brothers of Manipur for their remarkable courage and unwavering faith in peace and progress, has assured Centre's full and steadfast support to strengthen Manipur's development trajectory. एक बार फिर मैं राज्य स्थापना दिवस के इस गौरवपूर्ण अवसर पर मणिपुर के लोगों को अपनी हार्दिक शुभकामनाएं और बधाई देता हूं। Ningsing bayabadi maning makha tamna leijaramba Manipur lising machamapal nifu mapan gi October gi tang taramanga da India gi phibanung da tinduna Part C state wona leirakhraba matungda lising machamapal humputra ni thoi gi January gi tang kunma thoi da mapung phaba state am oirakhibani. Manipur Statehood Day Gamari Lenana Manipur gi Governor A.K. Bhalana
Kanglagi Nongpok Torbanda, India gi machu uhum gi piral singkhatkre. Flag Foundation of India gi sponsor makhada Manipur government amadi Assam Rifles asinduna pangthokpa thoramaduda Manipur gi governor A.K. Vala, Chief Secretary Dr. Puneet Kumar Goyal, DGP Rajib Singh, Inspector General Assam Rifles South Major General Rabrup Singh, Imphal West ki DC Mayang Lambam Raj Kumar Sarkyaki. Inspector General Assam Rifles South Major General Rabrup Singh na Manipur Statehood Day numit asida India gi masu hum gi piral lamdam sida singkhatuna paihanba si singthaningai weba pungpham amawei Laibak asikhak natana Indian Army gi Mingchat Purakpada Lamdam Asinasu, Asoba Thodang Loduna Lakli, Indian Army Amasung Central Force na Gallantry Award Lamdam Asigi Lanmi Kayada Fangbangam Kre, Flag Foundation of Indiana, India gi Maso Hum gi Firal, Lamdam Sida Sinkatnabagi Kalakpabu, Tagat Pafongdo Ki. We have got the largest number of officers per capita from the state of Manipur in the Indian Army. All our soldiers in the army and other CAPF have done such a credible job. Some of the highest number of gallantry awards have been won by the soldiers from the Manipur state. What better way to recognize on this occasion to install a monumental flag, and for that purpose I take this opportunity to thank the Flag Foundation of India for selecting this as a venue, Manipur state as a venue for installing its toll gate flag. Thank you very much. Jai Hind, Jai Bharat. Manipur ke Statehood Day ga mari lenena Indian Red Cross Society Manipur State Branch amasung Mayol Energy Solution asunduna awareness kam blood donation pangthokre. Iroi semba singjin da leiba Mayol Energy Solution gi office complex ta State Blood Transfusion Council gi makhada RIMS ki Department of Transfusion Medicine ga khusamna duna pangthokpa blood donation amasung awareness aduda Mayol Energy Solution gi volunteers singna EP ki blood donation aduga mari lenena Mayol Energy Solution gi Managing Director Yumnam Devjitna ngasi Manipur na mapung phaba state wakiba numit siga mari leinana ireibak iramdam nungsibagi wakolon nauhongna na ningsingba madi leibak sigi aikoina kari tofam thui haiba ngasi numit asida ningsingminaba madi khangminaba changi haiki ngasi akhoi ki statehood day gi numit sida akoina akhoi gi team young leadership ki team na organize toraga mayol akhoi club ngasi blood donation gi program am khoi pakhachari sidai sida akhoi na mayam da pining eba message si statehood day gi sida akhoi sai sai ka thok jaba adai dileba ki damakta adai miyam gi damakta akhoi na kari kana pibanga mi haiba gi wakhan je amuka chingjanba sigi keno sida team sida akhoi na organize tok jabni Indian Red Cross Society Manipur State Branch ke General Secretary Athokpam Nabachandrana High blood donation asi IRCS Manipur State Branch ki wena sahi asigi ahanba voluntary blood donation ni apunba mising gi chada amagi e gi unit ahenba leitaba yadaba lei adubu voluntary blood donors sing na piriba e unit asina hairiba masing asi suna thamba ngamde masi awareness watpa masung EP bada akiba leiba e pining daba sin chingba sing maram sing na oiri EP naba haksang da sokhande hena dum kanaba pi haiba khangminaba tangai fade pi ESC haksang da yauzaba henba igi chang adudagi khara khaktani anaba magi e watpa yorakpada donor singdagi ngaibagi mahuta ai gi imung manungdagi blood group manaba singdagi EP bayai haiba khangminaba susangi haiki donation to the kaim da kai leite akhoi gi se group ka yam negative oiba arise negative oiba ga phangre khotre ka na ga yam la e ko adu ai gi family member da soina manaba group adum lei ga ne ko aduna adugum si pi ba ai na ep khib da sum ta kai ba leite ai aduna hena kana ba mayam am lei ko awareness level su khar name ba hai tar mayam da ki ba gi kaino ma sum lei ba adu si kitang handa han ba awareness level je khara kangkhat han ba darkar lei en khal Advances in multidisciplinary sciences in engineering haiba hiramasuda numit humni sathagadaba malemgi oiba conference listing ani kuntaruk Manipur Technical University na University asigi Department of Basic Sciences ka kusamna duna pangthokre takil da leiba university gi AIC auditorium da pangthokpa thoramadu da Professor Yoshinori Asakawa Professor Madan Mohan Tripathi Miroslav Lajen Navakovic Professor Y Rohan Dr Sandeep Razminikant, Professor Manoj Kumar Bhatt amadi Manipur Technical University gi VC Professor W Chan Babu Nachingba Singh Sarkya ki conference asigi manung channa
खनगदबा हिरमसिंग यावबा लाइरिक अमसु रिलीज तौखी कॉन्फ्रेंस असुगी मतंगदा कन्वेनर डॉक्टर अंगोम देवदत्ता मनीना कॉन्फ्रेंस की मरुओइबा पांदमदी साइंसेस अमदी इंजीनियरिंग की मरक्ता लेरिबा अहोबसिंग करमना मेंशनगनी हाइबदु खनबनी हाइखी साइंसेस एंड इंजीनियरिंग दा मालेमगी ओइना चनरिबा अनौबा वाखलोनसिंग करी करी लई हाइबा खोंदोकपगा लोइनना टेक्नोलॉजी की ओइबा वाखलोनसिंग पुनसिनदुना अनौबा रिसर्च फाइंडिंगसिंग पुथोकननबा होनबनी फिजिक्स केमिस्ट्री मैथ्स अमदी बायोलॉजी की सब्जेक्टसिंग असि पुनसिनदुना इंजीनियरिंग दा मतौ करमना पुनसिनबा यागदगे हाइबदु कॉन्फ्रेंस असिदा खनगनी हाइखी कॉन्फ्रेंस की मेन थीम से फिजिक्स केमिस्ट्री बायोलॉजी मैथ्स और फिजिक्स दा नैनो स्ट्रक्चर मॉडलिंग एनवायरमेंटल रिमीडिएशन केमिस्ट्री दा मेडिसिनल एंड एरोमेटिक प्लांट्स बायोलॉजी दा बायोटेक्नोलॉजी साइंस दा इमर्जिंग ट्रेंड्स इन मैथमेटिक्स दा इमर्जिंग ट्रेंड्स इन मैथमेटिक्स सी मैम से पुंजलगा इंजीनियरिंग दा करी एप्लीकेशन तो यागे दो कोइना खंगनबगीदमक्ता खंगनबगी पांदमदा मसिगी कॉन्फ्रेंस कोई सिंजबन मणिपुर की कॉन्टेक्स्ट ने मणिपुर कॉन्टेक्स्ट एज ए होल नॉर्थ ईस्ट अमदी अपुनबा वर्ल्ड दा करी करी अनौबा तो यागे हैबदो कोई थिदोक्सना भाईतार सिंजब कॉन्फ्रेंस अमो होइदे सिंगजमई पुलिस स्टेशन की मनुंग चनबा ओइनाम थिंगेलदगी ओइनाम निंगोल थोइबी कौबी चई 65 सुरबी नुपी अमा मसागी कांखदा चिंगननिंगाई ओइबा मवोंगदा सिरमखिबा दुगी मतांगदा ngarang numidang laikai gi club meira paibi amasung imung manungi miyoi sing saruk yaduna mifam ama pangthoklaba matungda JSC ama semkhre mifam aduda laikhidrabi gi manau nupina tamthiba mihat mipun gi thaudoga si matungda amuk hana thoktanaba mihat sida senaba miyoi adu sibi gi cherak piba pami haiki meira paibi gi maikai degisu misi asida senaba miyoi ngapi fam thokti haina phongdok nakhi JSC gi maikai degi mifam du da loba warep kaya laukthokki baga loinana misi asida senaba miyoi mapunsi supagi laikai degi tanthokpagi firep lawre hairi लालिब थर्सडे तांग कुनगनी थोय तिन पुंग अमदगिना तिन पुंग अहुम फावबा इरेकाई मियाम हुबना मियात असिगी अचुंबा मिसक पुथोपियो हाइबा वखक विफम अमा कोई कम्युनिटी हॉल असिदा फंबा हाइदुना असिगी वारिक नंबर 3 सुबदा लौजरे अदुगा मंगा सुबदा लौरि बचिना लालिबा इरेकाई की तरा तरेब सुब कुंदिनबा तांग कुनग मंगा संडे जनवरी की पुंग अहुम मखाइदा जेसी any कोई प्रोग्रेस लेबा इंफॉर्मेशन का लोयना लेकाई खुंदिनबदा लेकाई हानके की चु कोई रेसादा चलबा लेकाई मियाम हुबना खुंदिनबा सिमा पुंग फानदुना हेना एदोबो यागे हेना चेकिन नंबो यादे चेकिन गदबा सिंगदो अदुगी तांग खनबा हाइदुना कोई गसिगी रिजोल्यूशन सिमा समाय लौजरे दिल्ली पुलिस अमदी मणिपुर पुलिस की अपुनबा कांगबु अमना इंटरस्टेट की गाड़ी हुरानबा रैकेट मा थुगाई खिबगा लोयना गाड़ी तरुक फागतपा ngamkhre दिल्ली पुलिस की क्राइम ब्रांच मणिपुर पुलिस अमदी CRPF की कांगबु अमना यारीपोक्तगी मोहम्मद युमा खान कोबमियो एमा फागतपगा लोइनेना हुरानदुना पुरप गाड़ी तरुक चुराचानपुर अमदी इम्फाल वेस्ट की मफम सिंगदगी फागतपा ngamkhibani गाड़ी सिंग अदु मरी लेनबा पुलिस स्टेशन सिंगदा खुसिनरगनी हाइरी यूनाइटेड मणिपुरी एसोसिएशन असम उना ऑल असम मणिपुर मैते आर्टिस्ट एसोसिएशन अपुनबा इमा मेरा पाइबी असम अमदी मणिपुर अपुनबा येलहोमी लुपका खुसमनदुना असमदा खुंदारिबा येलहोमी मैते सिंगी ऑटोनोमस काउंसिल अमा थमननबा मैते सिंगबु ST लिस्ट चलहनगदबनी हाइदुना यामलबा मियामना पीस रैली अमा सटख्रे पीस रैली अदुदा सरुग याखिबा मणिपुर अपुनबा येलहोमी लुप की प्रेसिडेंट नीलधजा चिंगसुबमना नॉर्थ ईस्ट इंडिया दा लेरिबा मंगोलॉइड फुरुप सिंग अयामबा ST लिस्ट चली अदुगा असेंबा येलहोमी ओइरिबा मैतेना करिगी ST लिस्ट चंद्रिबनो लोइनना असम गवर्नमेंटना मणिपुरी सिंगी ऑटोनोमस काउंसिल अमा पिद्रिबा फावबा अकनबा खोंजंग जंक्शनबदा असोबा थौदांग लौगनी हाइखी तरानिथोय सुबा महाराज कुमार प्रियोव्रत सिंह मेमोरियल आर्ट एग्जिबिशन पांगथोकलगनी हाइना आर्ट सोसाइटी मणिपुर के सेक्रेटरी CS ललित सिंह की चेरोल मन फोंगदोरकली चेरोल सिना मखा तारदुना आर्ट सोसाइटी मणिपुर अमसुंग मणिपुर कल्चरल इंटीग्रेशन कॉन्फ्रेंस ना खुसमनदुना सिनगदबा तरानिथोय सुबा एग्जिबिशन सही से फरवरी 13 की कुन फावबा पांगथोकनी एग्जिबिशन असिदा सरुक यागदबा आर्टिस्ट सिंगना पेंटिंग स्कल्पचर अमसुंग ग्राफिक मेकिंग की लाई सिंग फरवरी की तांग मंगा फावबगी मनुंगदा पिसिनबा यागनी हाइरी एग्जिबिशन असिदा उन्नबगिदमकदा खनगतलबा लाइव सिंगी मरक्तगी तरानिथोय सुबा महाराज कुमार प्रियोव्रत सिंह मेमोरियल आर्ट अवार्ड मसुंग ऑनरेबल
mention pinabagidamata khangani exhibition asigi akupa morol ningthem pukri mapal da leiba art society manipur gi office tagi khangba yagani hairi amuko gi meeting makhada all manipur maitai pangal clubs organization ampako headquarter amadi ampako khelakong branch na kusam naduna ningtham thana lakpa siga mari lenana ahal samaromda angam khudol sing tambagi thorma mangasi imphal west ki khelakong mayai lekai da pangthokre Toromduda Amukogi Vice President Koizam Helen, Ampakogi Advisor Yumkhaibam Hayatur Rahman, Ampakogi President Merai Mayum Salamat Ali Madi Ampako Khelakong Branch ki President MD Abdul Latifna Maruiba Musing Oiki. Toromduda Ampakogi President Meria Mayum Salamat Alina Alloiraba Kayana Libak Sigi Lauramba Todang Amadi Makoida Leriba experience sing adubu Hosik Matamgi Horukliba Nahasing the Sinaduna Libak Sigi the Makta Makataba Todang Sing Nahasing Pangpuk Nanaba Haibagi Wakalonda Amukogi Mit Yangalunana Ampako Musung Masigi Branch Samawariba Ampako Khelakong Branch na Kusam Naduna Nasigi Kudol Tambagi Torumsi Pangtok Pani Haiki Khelakong Ampako Branch na Sinjaraga Sahi Humfu di Matakta Laibo Alaman Singa Ningtham Gamari Lainana Achambo Kudol Pot Ibagi Thorom Pangtok Zabani Manipur Kunami Itni Kuta Mangase Masida Akoina Amato in the Sanhil Labadi political influence managing Samangamoy Wenana Yagi Achumba divisive policies in Mayokta Tonga eating managing session Mirabadi Mauksagi Manipur Kanglepado Webang on Lakliba January Kuntaruk India gi Republic Day numirasigi ayuk pung manga dagi numirang waram pung manga fauba sorepa na Manipur da total shutdown lautukle hari total shutdown asina I pau loisang sing thabak sing anayak amadi anayak ki loisang sing mayhulang puki thabak sing da konsiloi numirasida Wesya lamdam Kashmir Khalistan amadi Manipur yauna kaurakpa total shutdown boycott general strike na jingbadasu sorepa na saugatkani hari Lona Thinkraba Lupsigi Secretary Publicity and Organization MC Yaipabigi Cherolamada Indiana Pangthokliba Republic Day gi Thorumsi Manipur amadi Wesya lamdam gi miyamna yaufam thokte Maning tamba leibak amoina lejaramba Manipur bu Indiana hek lauksin khibagi matungda mariba punungsijaba India da pullabadi malemdagi kanglecha phurup punamak mutkragani haina lairik laisu ningthina hairaba puwari gi liklam munna khanglaba miyoisingna India da puningdabagi ihau chathaba horakhi Manipur da kundaminari bamasin manawari ba phurup punamak amana mabu ikai khumnaba saukhat minaba ningtamba manaba khunai amagi makhada aikoi punna ningtamna hingminaba haibasi aikoi punamaki pandam oiminasi hairi lamdam sida hingminari ba chingmi tami ichelenau masel khaibung tahanduna nungsin handaba imasel hanan kiba aikoi bu wahaliba si India lenga kidi apambani aikoi miyam da sathariba thong sing asi khangminaraba thengnaminariba aikoi miyamna India ki Republic Day yaufam thokti hairi Paugi Marax the break matang lominase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ibe makigano Alda kamo Sige yumse next TMT na checksin na laksilaga thamkhrabani ne Dada nang se juhar habaga amta kidarbo Asumna mayamna na machalbo ngapshan lugum masigi yumasibu asoyangan kokadabagi next TMT na ngapseli next TMT juhar habadi ngakokna na basembani German technology sina bana concrete ka tokna tinaba matamda kapamul amuk hena angle adli next TMT strength is in the way Honglagli ba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Brekitungda Mohana Taram Noksari United Manipuri Association Assam Uma All Assam Manipur Meitei Artists Association Apunba ira Ima Maira Paibi Assam amadi Apunba Manipur Yelhomi Loop ka khusam naduna Assam da khundariba Yelhomi Meitei Singh Autonomous Council ama thamnanaba Meitei Singh bu ST list ta salhangadabani haiduna yamlabam yamna peace rally satkre peace rally du da saruk yakiba Manipur apunba Yelhomi Loop ki president Nilajit Singh Shubhamna
North East India da leiriba Mongoloid groups ayamba ST list sali aduga asengba yelhomi oriba maiteina karigi ST list chandribano loinana Assam government na Manipuri singi autonomous council ama pidriba phawba kanba khongjan singda saruk yagani haiki 19th century methods na 21st century gi angang sing lamjing lamtak pa wagani angang sing matam ga chunaba lamjing lamtak nanaba ahongba purakpa mathau tagani haina Christu Jayanti Academy Bangalore gi Professor Dr. Jonas Research na haidi wafam si Don Bosco institutions ki sathariba oza singi professional development program ga mari leinana phongdokhibani Don Bosco Langjing amasung Don Bosco Higher Secondary School Chingmairong dagi oza marfudrama pan romna sarkia duna Don Bosco Church Campus Sangakfam da ngarang dagi horgan numit ini pangthokpa professional development program loishinbagi thoramda principal and rector of Don Bosco Higher Secondary School Chingmairong Father Hans Ignace sarkia ki Dr. Jonas Research na makata raduna oza sing na leijaba mahi puthoklaga takpirabadi mahiroi sing hena phanba ngamgani Don Bosco institution na quality learning value based education amasung holistic character formation na chingba khudong chaba sing phanghaliba si mahiroi sing laibak fabani haiki masina kunmathoi suba century asida mathau taba masak mahiroi sing na phangba ngamhangani haiki I deeply appreciate the Salesian fathers, especially the principal, Father Hans Ignace, and the other fathers who are here, and so that their motivation and guidance is helping the teachers. I'm happy the students are lucky to study in a Don Bosco schools like this. Manipur gi hanbu oina UGC na approved tawraba architects interior design khaktagi oina tamnanaba international school design INSD tampham mamang asidagi maitramda leiba Rees College campus ta nauna hangdokre toramduda Manipur Architects Forum gi president Git Kumar Nepram Manipur Architects Forum gi hanagi president Joy Chandra Aribam amasung Narmada Yumnam sarkya ki INSD director Aliat Sapamna Manipurda mahiroi singna architect interior design tampham leitabagi khudongchadaba kaya matam sangna mayokna duna lakli INSD na Manipur gi hanbo oina hangdokliba school asina thawai yawba naha kaya architect tamnabagi khudongchadaba mayoknaramba adu kokhalagani masina Manipur gi wangmada architect interior design tamnanaba honabada sel sanglamba adu leiraroi maramsina class 10 12 amasung graduate loiraba mahiroi singna professional line da changduna makoi na pamjaba tongan ba course tamba fanglagani haiki Dongjaji mapan da chat pahai si expenditure ama leire yumdagi lapna leiba yumda mi leitaba ma chathokradi mayumda mi mung lehordiba ana yaurokpada khudongcha da mayam thengnariba student mayamna adugi duma loi solve oirani ma mayumda leina sida tamba yaragani ko first thing second thing paisa factor ko paisa factor a da leiba hai si leiba chaba chatpa and comparatively throughout India ko akoi gi course se INSD the piriba fees range se comparatively mana hongi mayam atai leiba company mayam sidagi takpi tambiwei oja se akhoi gi 5-6 years experience leiraba architects no takaduni Nupi lalda soba thodang lokhibi ima longjam rajani leikhidabagi kunthra taruk suba common thoram ngasi Nupi Lal Memorial Association Manipur na sinduna Tera Bazar da leiba association gi head office ta pangthokre ima rajani gi photo da hikat leikat tamduna pangthokpa thoram aduda association gi steering committee gi secretary longjamba maitai netazina lisinga machamapal kunthra mapandagi lisinga machamapal nifumathoi fawbada thokhiba Nupi Lal gi thodok-sing leikidraba ima rajani na Mangkhidanaba aiba oina thamduna lairik oina lisinga machamapal marifugi hanba Nupi Lal thoramda matamadugi chief minister Resang Kaisingna phongdokhi mahakna thambiramba aiba lairik asidagi yumpham oiduna ngasi fawbada Nupi Lal da yumpham oiba drama su pangthoktuna lakli haiba wafam sing phongdokhi Ima aduna thambiramba wari likun kaya do aduna marum ori ngasi fawbada nainariba wari singasi mangkidana moidamta adugumba ima adu nisingjabagi marum chabra haidana koina khanjaba do adu mai tawdana koi tangai phadana koina ngasi gi khunai asita ima adugi nisingjaba thorum adutta natana Nupi Lal na ji mangkidana moidamta haidana koina khanjaba sinja langjaba adugumba thorum ya adugumba Nupi Lal nising thorum ko loina na koina ima adugi laikidabagi kuntaga taru
सुपर थोरम से कोई मसी पिलान मेमोरियल एसोसिएशन मसाई लेबा की इरांग जु लेबना कोई पिकना अखोगी बांगथोक सबा थोरम दिया National Education Policy lising ani kun lakbaga iroinana hogalakliba mahiroi singda anoba makhalgi takpi tambiba matamda malemgi thakta khang haibaga loinana mahiroi sing adu takpi tambiga do boza singbasu NEP na piriba sana kanglon amasung honglakliba anoba technique method sing asi sungsoi soidana khangjin haijin batangai fadi haina SERT kaikol koirengai Imphal East died ki principal Paramorani Haubamna Haidi Wafamasi Nambol Khaziri Maning Lekaida Greenland School Hangdopagi Thoramda Mahangna Fongdo Kibani Thoram to the Greenland School ki Chairman Salam Buddhasandra Caretaker Chairperson Nambol Municipal Council CS Basanta Masung Masak Naiba Musing Sarugyaki Principal Paramorani Haubamna Makatana Pigli Bangang Singda Oza Singna Mayek Singna Masung Wakal Tana Takpi Tambiba Matamda Apapa Kunai Ama Soidana Uhenbangamgani Hauzik Malem gi oina takpi tambibada honglakliba asida aikoi su maduda yaukshinduna anoba makhalgi takpi tambibada mangjil thanana ba khonasi Manipur school masing hengalakpa asi afaba khudamni haiki Parents की suggestion है से suggestion से complain नहीं है ना कोई न लोग भी आते उसा है से पंगलों तो लोग सिंबिगनो बड़ी मताना है ना पाई इनाउ लुपीगी इचन लुपीगी कुरागी इनेगी दूनगी लगाएगी मैं अब दो yes if they are well trained or very qualified already लाखों पियो NEP National Education Policy 2020 से लाख पता की दी education system से mamai ama hongi है बाकी Manipur दा the listening ना हाना होगा speaking reading and writing have steps है उस ने follow तो हम बियो होगा Thobal District ki Khangabok the Leiba KM Blooming Higher Secondary School ki Kuntrani Panlak Subamapo Kumon Thoram Galunena Mahiroi Singda Chahi ki Manama Tumpi Bagi Thoram Pangtokre Thoram to the Herok Assembly Constituency ki MLA Toksom Radhisyam School ki founder KS Manzur Mangangna Amadi Council of Higher Secondary Manipur ki Chairman Takhelambam Ozid Bosang Secretary Jitlal School ki Principal Dr. KS Roman Kumar Sarukyaki Mahiroi singna tongan banat ki oiba thoram kaya pangthokpa galoinana board amasung council na loba examination singda school sigi mai prokraba mahiroi singda asamba kudol singsu tamduna pungning thogatki MLA Dr. Thokchom Radhisyamna school haibasi angang singi nungaiba mapam mama oihanba mathau tai angang singna school kanadringai dagi oza singna school management committee singna amadi mama mapa singna thidok kadabani haiba wafam thamki angang haibasi apet palaikom gumani angang singdi punsi haibasi karino khangdribani makoibu semningba oheningba mawongda oza singna amadi mama mapa singna sembi gadabani makoibu ningthina ngakpi senbiraga afaba tungi yumbi amamam oinanaba honaminasi haiki Swami Vivekananda Harame akanba matik magul leiba afaba ting lawo jati ama semge haragadi madura leilomi singdo education bibiyo hai adu ngasi अकोई मणिपुर तोंगान गवर्नमेंट प्राइवेट स्कूल की इंस्टीट्यूशन सिंगना अफब मति मगुन लैबा जाति भारत की जाति मणिपुर की खुनाय सेम होनबदा अचौबा दायित्व कया रोल कया लौगिरी अदुई मनुंगदा नसी ओजा मेंजोर अगी मरु Taratret Subasam Rifles na DSS Sandel KS Sandel amadi Sakpi Karong Sub Divisional Sporting Association ga khusam naduna sahi taretagi humtra manga fawbagi manungda leiba miyoi singna sargyaba hanba Manipur Border Trail Run 1.0 pangthokre kilometer taramari kilometer nipan amadi kilometer mangagi makhal hum thokna chena kiba lamjel dugi manama thum pibagi thoramda konipan sub sector Assam Rifles ki DIG Brigadier Pranab Prashon chingba Miyoi Singh Sarukyaki Nat ki oiba jagoi isagi thoram singsu pangthoki mako mathang taraba singdasu manamatum sing yanthoki Hojik loisilakpada maru oiba pau amuka hana pizari Manipur na mapung phaba state oibagi yankhai manga suba thoram pangthokre Constitution ki mamal khangna
lamdam sida tangdu leitaba amadi nungsi sanabagi mari hena sesananaba nahasingna thawdang lawhaningi haina Governor AK Bhalana appeal tawkhre. Amasung Advances in Multidisciplinary Sciences in Engineering haiba hiramasida numit humni sathagadaba International Conference Imphal da pangthokre. Masigalonana hauzik fawbagi oinadi ISTV News matang asida tension jari mireng tabiriba punamakpu amuka hana kurumjari.